Lakhipuronline puthok-saba April ki tang 18 Laibak pokpa numit ki Khomjinba Pao tabirase. Ahanbada maruoiba pao. Rashtrapati Draupadi Murmuna Rashtrapati Bhavan da ngarang Padma Awards khusinakre. Pahalgam ki tamthiraba thodoki matungda aranba pao sandoki hairaduna Bharatna Pakistan ki YouTube channel tarataruk thingjinkre. Spain, Portugal amasung khathangba France ki saruk kayada mai phangdabagi awapa mayoknare. Arunachal Pradesh ta thokiba umang mai chakpagi thodokadu mapung phana muthatpa ngamkre amasung Jiribam da chathariba kang tournament ta ngasi MITL ga SAYC ega sanaragani. Haujik mapung oiba pau tabirase. Rashtrapati Draupadi Murmuna Rashtrapati Bhavan da ngarang Padma Awards khusinakre. Laibak asigi khwaidagi wangba ikai khumnaba mana singi manungda ama oiriba mana si thak ahum da piri. Masigi manungda Padma Vibhushan mana 8, Padma Bhushan mana 18 amasung Padma Shri mana 110 yauri. Larik laisu khunai gi thabak miyam gi thabak science kala lalonitik layeng-bagi thabak sahitya sana khonaba amasung civil service yauna tongan balam singda masak thokpa thodang sing pangthokpa singda mana sipiri. Maming lairaba editor amasung Prasar Bharati gi hanagi chairman A Surya Prakashta Padma Bhushan, Bharat ki hockey team gi hanagi captain PR Srijesta Padma Bhushan, maming lairaba violin khongba Dr. L Subramaniam amadi gastroenterologist Dr. Nageswar Reddy da Padma Vibhushan mana pikre. Ghazal saisakpa Pankaj Udasta masalai kidraba matung Padma Bhushan mana pikre. Assam ki sahitya amasung larik laisuda akhanaba thodang yakibagi damak Anil Kumar Boro amasung Dima Hasau jila gi ariba folk singer Joyna Charan Bakhari da Padma Shri mana pikre. Padma Bhushan mana phanglaba Satriya Sanskriti gi maming lairaba jagoi gi oja Jatin Goswami dasu mana se khusinagani hairi. Handakta thokiba Pahalgam gi tamthiraba thodok mari leinana BBC na makoi gi pauta terrorist ki mahutta militant haiba wai sijinabagi damak Bharat lengangna chithi ituna yaningdaba phongdokre. Asigumba wahai sijinaba sina thodoki asengba mawong atu khangma ngamloi masi chumdaba pathapni haina center na BBC India gi chief ta iba cherol amada pendaba phongdokre. Cheirakasida handakta thokiba Pahalgam gi tamthiraba thodoki matungda Bharatna Pakistan gi YouTube channel tarataruk su thingjinkre. Masigi manungda Shoaib Akhtar gi mioi lakh 35 rom gi subscriber leiriba YouTube channel ama yauna atai maming leiraba Pakistan gi media outlet sing mingoina palabada Dawn News, Sama TV, ARY News, Geo News, Bol News, Raftar amasung Suno News yauri. Hairiba channel sing asina Bharat ki mayokta aranba pau sandoki hairaduna Ministry of Home Affairs ki pautak matungina Bharatna channel sing asi thingjanmani hairi. Cachar gi Bahadur Gram maning laikai number 49 Dut Patel Durganagar GP gi ward number 8 gi independent mirep oina Vijaya Singhana uncontested ward member oina mai paglakibata khunja sigi miyamna haraute amna okre. Thauramasida Kuber Urirei amadi Omolana chingba miyoi singna sarukja khi hairi. Lakhipur da Congress Party na chahi 35 lengak pairambagi matamda Congress ki luchingba oiramba miyoi kaya phongna chen chongba tawdrabasu handaki panchayat mikal asida masaga totna tinarakiba party asida soidana vote thadaraba yai hairaduna Lakhipur gi oirakliba area gi delimitation Kanglup kaya gi honglakliba missing gi chang amadi jati khudingmakta chap manaba adhikar pibiraktaba amadi praja singi kari su khanbidaba paliba lenga kasigi mayokda miyamna leplakli hairaduna Dr. Santi Kumar na phongdorakli ngarang wapok pida mahakna Binakadi Bhuban Hill ZPC gi Congress mirep Rahul Pandey ga loinana chingdong laikai gi mafam kaya dasu vote pibina bahijaki Khongset aduda T.A. Stone Singh, L. Nandababu,
Rajen Gwalana chingba miyoy sing saruk yakhi. Sri Bhumi District Commissioner gi pau amagi matungina Assam gi Panchayat Mikhal ga mari lenana jila asida dry day lauthokre masina maram oraga jila asida April gi tang kontra nungtil gi pungmari makhai dagina May gi tang ani gi numidang phauba jila sinba thungna dry day oiragani hairi masiga loinana vote thiba gi numit May gi tang 12 tasu vote masing thiba loidriba phauba dry day oiragani hairi. Yumma pulai tabagi tanja lauduna silchar sonai road ki factory lane da uran ba changkhre yamlaba senpham gi pochai kaya pukre silchar sonai road ki factory lane da Jitendra Kumar Nath ki yumda mahaki grill amasung gate ki tala londuna thamlamba mahaki yum mahakna halakpada grill ki tala thugaiduna thong hangduna leiramba thengna ki hairi mahakna manung changlubada yumda leiriba almira adusu hangduna leiramba thengna ki almira manung da thamlamba sana lupa chaurakna lupa lakh ahum rom helbagi changda pukre hairi mahakna police prasasan da thodogosigi matangda thijindana mathau taba thabak paikhat pina bhaijakre. এই শাবলটা দিয়ে দরজাটা না না ও তালাটা ও আছে তালাটা ভাঙছে না এটা না এই শাবলটা আর ওই জন্য শাবলটা কিরকম বেন্ড করছে এই শাবলটা আপনার ঘরেরই শাবল আমার ঘরের শাবল নিচে তো এই তালাটা না ওই তালা ওই যখন ওই ইয়া ছিল টাকা ছিল ভিতরে হ্যাঁ এরপরে সোনা ছিল সোনা আসলো Ngarang ningthokaba namita Spain, Portugal, amasung khathangba France ki sarukayada mai phangdabagi awaba mayok nakre masina miyamgi punsida akaiba pikre mai phangdabagi maram asi hojik phawba mayek sengna khangdri Madrid amasung Barcelona gumba sahar singda mobile network thabak tawdre transport ki thabak singda achauba akaiba pire metro amasung train lepkre amasung flight paibada awaba mayok nare Madrid Open Tennis Tournament ki sanabadasu mai phangdabana maram oiduna lepkre Spain gi power grid operator Red Electrica na energy company singa punduna athuba matamda mai phangana bakanna honari hairi. Apple na US kaithel gi damak semba iPhone pumnamak Bharat semgatnanabagi thorang tawri masi Trump leingakna chatharakpa tariff hengalakpaga loinana khongthang asi lokhalakpani hairi masina Bharat ki manufacturing sector da achouba kanaba ma piragani amasung leibak asida thabak pibagi khudongsabasu hengalaklagani thorang asina lisingani ga kuntret phawbagi manungda US ki iPhone pumnamak Bharat ta sabagi tanja yoraklagani. Arunachal Pradesh ta thokiba umang mai chakpagi thodokatu mapung phana muthatpa ngamkhre masina maram oraga misi minadi thoghodre haina forest department ki pau amada phongdorakle mai muthatnanabagi damak forest ki mihut sing fire service amasung mafam adugi miyoi singna punna honamina ki Arunachal Pradesh ki Kameng jila da thokiba mai chakpagi thodok sing asina umangi pothok sing amadi mafam adugi jiba panba singda ajauba amangba oiri athuba matamda chekchil thorang lakhot hobana achauba amanga tadagi kaktok hoba ngamokibani hairi. District Kang Association jiribamna sinduna Dibong Kunogi Community Hall da Kangkhut tarana saruk jatuna sanariba Thingnam Paripuri and Ichilinau Ningsing Men's Kang Tournament lisingani ga kunmanga gi ngarang sanakiba match da LEC ga Cachar Kangkhut ka anina Panjal taramari da draw oikre match adu KS Basanta Singna referee oibiki tournament asigi ngasi nungtil pung amataba matamda MITL ga SAYCA ga sanaragani. Mitei Irol Ek Loina Silon Apun Malup Assam Milal Gilamjing Makhada Chathariba Mitei Mek Diploma Course Tambining Basingna Poilapul SBI branch ki opposite ta leiriba Milal Assam gi Study Center da center gi incharge Saram Harajit ki mobile number 7086023979 number asida pau phobina na bahairi course asi online amasung offline da tambagi khudongchaba leiri Assam lengakna Manipuri medium school singda
प्राइमरी थाक्ता हंदक्तगी तंबा होबगी दमक मितै मेक की टेक्स्ट बुक सु पिरखरे अदुना प्राइमरी स्कूल की ओजासिंगी दमकता सु स्पेशल ऑफर थमजरी नुंगाइरबा पाव योगा एक्युप्रेशर अमदी फिजियोथेरापी की मतेंगना अदोमगी ख्वांग नाबा खुद हाइगतपा यादबा खौ तांगदा नाबा सरू अमदी सिंगली नाउरिदा नुंगाइतबा पैरालाइसिस असिना चिंबा हक्चांगी नुंगाइतबा कया लायंगनबगी दमक ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasar Assam Nomaizing natabada numit kudingi ayuki pung mapandagi numitangi pung teret phawba layengzari Mobile number 8638078821 हाइरिबा नंबर असिदा लायेंगबा लाकपगी मांगोइनना अपॉइंटमेंट बुक तोबिनबा खंगनजरी एनर्जी हीलिंग सेंटर रोंगपुरदा कंप्यूटर की मतेंगना अनोबा मदी अरीबा अनाबसिंगबो कंप्यूटर की मतेंगना लायों खंगदोकपुना लायेंगबा हौसरे कंप्यूटर की मतेंगना मखल मखागी अनाबसिंगी रिपोर्ट लौथोकपुना हक्चांगी अवात मचल कया मेनखननबा मदी सप्लीमेंट पीदुना नेचुरोपैथी अमदी मैग्नेटोथेरापी ना लायंग बजारगनी मरुवैन नुपीगी लैना सिंह ई वाटपा अंगांग खाउगी लैना अंगांग ओइदबा नुपा सिंगी फंडी सोनबगी लैना प्रोस्टेट ग्लैंड चाउथोकपा किडनी अमदी इसिंग मरीगी अनाबा नुंग लैबा साइनस डायबिटीज बीपी स्ट्रोक पैरालाइसिस नर्व अमदी ब्रेन की अनाबा ख्वांग नाबा खुतांग चिकपा स्पॉन्डिलाइटिस फै चिंगबा लिवर अमदी चखाउ ग्यानाबा वाइल्स वाखल ग्यानाबा तुम्बा यादबा सोर चिंबगी लैना सिने चिंबा लायंग यारगनी लोइनना मतम सांगना हु चेंब हिदाक चारकपदगी साइड इफेक्ट अमदी ईदा हु चेंब टॉक्सिन लैरपा ई वाटपगी अनाबा कोकनबा अमदी स्टीम बाथ की खुदोंगचाबा लैजरे सिलचर रोंगपुर पार्ट 2 की स्टोन क्रशर मनाक्ता लैरिबा एनर्जी हीलिंग सेंटर दा ngasimak lengsimbiragu मांगजोंगना अपॉइंटमेंट की दमक मोबाइल नंबर 9395732456 नंबर असिदा कॉल तौबिरनबा खंगजरी वेल केयर मेडिकल्स लखीपुर वार्ड नंबर 8 ना मखल मका अनाबा कया की दमक ममिंग लेरबा डॉक्टर सिंगना लायंगबगी खुदोंगचाबा पिजरी डॉक्टर यूसुफ एफ चौधरी एमएस नाकोंग नातोन अमदी खौनाव की स्पेशलिस्ट अमसुंग डॉक्टर रेहना सुल्ताना एमडी आंगांगी स्पेशलिस्ट डॉक्टर अनी असिना नोमाइजिंग खुदिंगी नुमितुंग पुंग 12 दगी लायंगने डॉक्टर सीएच राकेश सिंह एमएस ऑर्थोपेडिक सर्जन सरुगी डॉक्टर असिना थांगजे खुदिंगी नुंथिल पुंग 3 दगी लायंगने डॉक्टर सत्यम विश्वास एमएस डॉक्टर असिना नुंगसंग गोल ब्लाडर द नुंगलैबा खोइरिन पोंबा फाइमोसिस पाराफाइमोसिस न चिंबगी लायंगनबगी दमक नुमित खुदिंगी अयुकी पुंग 9 दगी 4 फावबा अदुगा नुंथिल पुंग 2 मखाइ दगिना नुमिदांग पुंग 4 फावबा लायंगने डॉक्टर विक्रम भुया डेंटिस्ट पीटीएस जागी डॉक्टर असिना नुमित खुदिंगी नुंथिल की मतमदा लायंगने डॉक्टर बेंजीर अहमद लस्करना नुमित खुदिंगी नुमिदांग वैरम पुंग 3 दगिना 4 फावबा अदुगा डॉक्टर पुष्पिता सिंहना नुमित खुदिंगी अयुकी पुंग 9 दगिना 4 फावबा अदुगा नुंथिल की पुंग 2 मखाइ दगी 3 फावबा लायंगने डॉक्टर त्रिवेणी हाफलोंबार क्लिनिकल फिजियोथेरापी डॉक्टर असिना सगोलसेन इराय अमसुंग थांगजे खुदिंगी नुंथिल की पुंग 2 दगी लायंगने अकुप मरोल अमदी बुकिंग की दमक वेल केयर मेडिकल्स लखीपुर वार्ड नंबर 8 के मोबाइल नंबर 8134835398 नंबर असिदा पाव फाउनबिना भाई लखीपुर ऑनलाइन चैनल असिबु येंगबिरिबा सिंगना पाव असिबु लाइक अमदी शेयर तौबियु अमदी हौजिक फावबा चैनल असिबु सब्सक्राइब तौबिद्रिबा सिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखन्ना राष्ट्रपति द्रौपदी मुर्मुना राष्ट्रपति भवन दंगरांग पद्मा अवार्ड्स खुसिनखरे पहलगाम की तमथीरब थौदोकी मतुंगदा अरानब पाव संदोकी हायरदुना भारतना पाकिस्तान की यूट्यूब चैनल 13 थिंजिनख्रे स्पेन पोर्तुगाल अमसुंग खा थंगबा फ्रांस की सरुक कयादा मई फंगदबगी अवापा मायोकनरे अरुणाचल प्रदेश थोकिबा उमंग मई चाकपगी थौदोगदु मपुंग फाना मुथतपा ngamkhre अमसुंग जिरीबाम द चथरिबा कांग टूर्नामेंट ngasi MITL गा SAYC ega sanaragani
Lakhipur Online YouTube channel gi pau sandok chaba ngasigi oinadi matang asidaloi jare.